Chingkhongda leiriba Central Forcing State Force na mahut silagani Govindas. Chingamadi tampaki lonaba mafamsingda Central Forcing asi chingthakta hongal hankhraga makhoigi leifam aduda State Forcing lehanaba honari adubu State Force ki masing yamna watpana khudong chadaba kaya maru mayoknari haina Home Minister Govindas konthaujamna phongdokre Kanglada pangthokba Maras Narsinga lekhidabagi ningsing thoram yawba lakpada paumi singna hangba wahangi paukhum piraduna Home Minister na hai Tronglaobi Thoudokki asi yamna laibak thibani Thoudokki asi khwaidik awang bathakta condemn tawi state asigi mafam khudingmakta makhal amatagi hingsa thoondanaba honagani Tronglaobi Thoudokki mari leinana hojik thijin humjin bagi thabak yamna kanna chathari Chingnaba mafam singda operation chathaduna chenariba miyoi sing phanaba honari investigation chathariba maramna hojik fawbada Thoudokki aduga mari leinaba kari karamba khudam changdam fanglabage haibagi akupa waroldi phongdokhiroi haiki BSF ki jawan sikhibagi matangda Kuki Naga maral sinari Ukrul District BSF ki jawan ama nongmaina panduna sikhibagi matangda Kuki amasung Naga furuf ki marakta amana amada maral sinari Mongko Chepu area da mathau pangthoklingai da maiki khangdana kablakpa nongmai maru amana panbadagi leikhidraba jawan adu BSF ki 170 suba battalion gini Mahak West Bengal dagi Methun Mandal kawi Thoudokki adugi matangda Kuki Civil Society Organization Working Committee Ukrul na Tangkhul Naga singna maral sirakhi amaromda Tangkhul Naga long Working Committee amadi Khanuithot khona Kuki CSO Working Committee ki wafam adu yaningdaba phongdokpaga loinana Mongko Chepu romdagi Tangkhul Naga singna khundariba Kamjong District ki Sarkafung village ta Kuki khulai paiba singna nongmai kapsilakpa BSF ki jawan adu sikhibani hairi Tangkhul Naga village volunteer singna ngasi fawba Central Security Force ki personal singda khut thaba leitri litan amadi masigi akoibada kanglup ki rang thorakraba matungda Kuki khulai paiba singna makhal makha kayagi attack chathaduna lakli IRB thambadi araibani thajanaba purakpaduni mathau taribadi Waikhem Chan Maharashtra Narsinga lekhidabagi chamaga humputaraga taruk subam kumon thoram ngasi Manipur State Archaeology na sinuna Kanglada pangthokre thoram aduda Chief Minister Yumnam Khemcha na Chief Guest Art and Culture Minister K.S. Lokena President amasung Maharashtra Narsinga Memorial Committee ki Vice President R.K. Duren na Guest of Honor oina sarukyaki thoram aduda Chief Guest ki warol piraduna Chief Minister Waikhem Chan na haiki ngasigi Manipur asi samlakpada Maharashtra Narsinga na chabu thodang lauki lamdam asida thokiba chahi 8 khuntakpa matungda mahakna kasarda chatuna British ka yamna diplomatic oiba mongda tinaduna mateng lauraga lamdam asidagi awasing tanthokibani asiguma masak naiba luchingba asina lekhidabagi kumon lakpada lamdam asidasu irang leitaba tangdu leitaba khunai ama purakpa oirasanu haina phongdokhi Thoromgi saruk ama oina luchingduna Maharashtra Narsingagi samadina leikhattuna ikaikhumnaba utkhi Amaromda More Town da IRB thamba haibasi araibani mathau taribadi maitei amadi Kuki gi marakta thajanaba purakpaduni haina CM na phongdokre akampata hangwa relief camp ta changjafam lauduna leiriba More dagi nupi macha ama April 5 da chingna ningai oiba mongda leikhidaba adugi matangda imung manunggi awabada saruk yaba chatpada mahangna wafam asi phongdokhibani khongchat aduda IDP singna thengnariba awat apa kaya su CM da paudom lakhi hairi Kuki lalhoba singi attack ta BSF amalai kidabadu condemn tawi Thoudokki matangda mapung phaba investigation chathagadabani ngarang nungthil pung 5 rom taba matamda Mongko Chepu da Kuki lalhoba singna nongmai kapagi Thoudokta BSF personnel amalai kidabadu akan mamongda condemn tawi Thoudokki matangda mapung phaba investigation chathaduna justice phangangani haina Central Working Committee Tangkhul Naga Full Hill Organization na thadorokpa cherol amana hairi cherol asina makha thana hairibana Thoudokki aduda BSF personnel amalai khidaba adugi matangda BSF ki maikaidagi official oina mayek sengna verified tauba haibasi makhoigi thaudangni Thoudokki adugi matangda Kuki CSO singna phongdokhiba aduga mari Loinana BSF ki maikaidagi formal oiba wafam amata phongdoktaba si yamna nungnangningai ni military natraga paramilitary force pu oirabasu Central Force singna thabak tawba matamda michang mikhai naidana thabak tawgadabani loinana community khudingmakta tangdu leitaba thamnaba honabada neutral oina thabak tawgadabani nongmai kapagi Thoudokki aduda BSF personnel amalai khidabadu Tangkhul group singdagi attack tawkhiba leite Kuki militant singna Tangkhul miyamna tangdu leitaba thamnaba pangthokpa mifamda atamnana akaiba pinaba honaba thawrangni BSF personnel ama nongmaina panduna lekhidaba adu Mongko Chepu gi maninglom thangba sarukta Kuki militant singi bunker leiriba maikaidagi kablakhiba maruna panduna lekhidabani maram aduna Thoudokki adu kanana chathakibano haibadu mayek singna khangdoknaba michang mikhai naidaba investigation ama chathagadabani loinana Thoudokki adugi matangda mayek sengna miyamda singdokadabani mafam aduda tangdu leitaba phibam puraknaba chokthaba naidaba honariba Central Force singda target tawduna victim ohenkiba asi yamna hakchina lawi amaromda MR na occupy toriba Formula House asi village volunteer singna singjinai haina maral sijiliba adu yaningde loinana
Kholkai Hill Chingdolda bunker sai hariba adusu aranbani hari. Litan PS ta FIR launch tawkre. Ngarang Ukrul District Litan Police Station gi manung chanba Mongko Ccpurdei Kuki militant sing amasung Naga volunteer sing gi marakta Thonglabagi Thoudokta 170 Battalion BSF ki A Company gi Constable Mithun Mandal kauba jawan ama lekhidaba Thoudokki matangda ngasi BSF na Litan Police Station da FIR ama launch tawkre. FIR adugi matungina nongmai kapnariba mafam adudagi kapthorokpa maruna masada mafam ahum thokna panbadagi laikanaba ngamdana lekhidabani Thoudok aduda BSF na handuna kapada nongmai kapa adu lepki Thoudokki matangda investigation chathaduna chenaba sing masak khangdokpiu haibagi warol sing yauri. Hayeng April 12 gi ayuk pung 5 dagi nungtilgi pung 3 fawba Valley District 5 da curfew komthokani. Blockade FNCC na pung 9 gi matam Thakhre Tronglaobi da bompokhai handuna angang ani hatkiba Litan sina kaital Jaimeng Ireng Konchakul Santipur Thoi amadi tampaka tainaba ching sing da Kuki militant sing na leptana attack chatharagliba adubu Foothill Naga Coordinating Committee na akan mamong da yaning da phongdorakpaga loinana chahi sege February kunda Manipur lenga ka sign tawnakiba Memorandum of Agreement thabakta onthoktrabadi blockade tawragani han lauthoragli. Agreement sign tawnakiba numit yangkhiga mathoi ni suraba phawbada yanakiba wafam thabakta onthokraktri wafam adu pung 9 gi manungda thabakta onthokraktrabadi FNCC na matam kaktaba blockade chatharagani haina Manipur lengakta matam tharakre. US ki CIA tanaduna Prime Minister Narendra Modi bu assassinate tawnaba honaramba miyoi ama fare. Laibasigi Prime Minister Narendra Modi bu hananaba tawnaba US ki Intelligence Agency CIA gi mateng lawnaba honaramba Bihar dagi miyoi ama police na fagatpa ngamkre. Bihar police na thadorokpa warol amada Prime Minister Narendra Modi bu assassinate tawnabagi thawrang chathare haiba akangnaba thajaba yaba pau ama fangbadagi Bihar gi Buxar district ta Chingnaba mafam singda thiba humbagi thabak chathaki thiba humba chathaba aduda Semri police station na konba mafam amadagi Aman Tiwari kauba miyoi ama fagatpa ngamki police na faduna wahang paun chathabada Aman Tiwari hariba miyoi asina US ki Intelligence Agency CIA da proposal thaduna Narendra Modi bu hananaba conspiracy chatharambagi wafam asi khangmangamlakhibani. Bihar police na wahang paun chathabada Aman Tiwari na Prime Minister Narendra Modi bu lakliba numit kungani thoini gi manungda assassinate tawnanabagi CIA da lupa lakya gi senpham demand tawraduna proposal asi tharambani hairi. Bihar police na makha tana hai hojik fawgi oina thawdo asiga mari leinana atopa miyoi ani amasu makha tana faba ngamle police na raid chathabada laptop amadi electronic equipment kaya su recover tawba ngamki hariba electronic equipment sing asi mari leinaba authority da forensic examination gi damak Thakre Prime Minister Narendra Modi bu assassinate tawnanabagi maralda faraba Aman Tiwari gi mathakta Bihar Police ki Superintendent of Police amana luchingduna makha taba investigation chathaduna ahenba kari karamba information phangba ngambagi haibadu makha tana yengsili haina su Bihar Police ki maikaidigi phongdorakli. Strait of Hormuz ta US ki drone mafam khangdana mangkre US Navy gi $200 million piba surveillance drone MQ-4C ama Strait of Hormuz ki nongthaki lambida surveillance chatharingai mafam khangdana mangkre. Social media platform singda data track tawduna flight tracking tawbada sijinnaba US Navy gi mamal yamlaba MQ-4C drone surveillance drone adu Strait of Hormuz ki nongthaki lambida surveillance tawringai code 7700 transmitter da tharak lamlaba matung mafam khangdana mangkhibani hairi. US ki drone mafam khangdana mangkhiba Thoudok thokraba matung tongan ba social media user singna pariba drone adu Iran na missile kapsinduna thugai khiba oirambe yai haina phongdongnarakli. Nakal amaromda hariba drone mangkhibagi Thoudok asi hojik fawbagi oina US military amadi Navy gi maikaidagi official oiba information amatta khangalakpa leitri. US amadi Iran gi marakta soknakhiba lan aduda US Navy gi MQ-4C Tetron surveillance drone asi US ki military operation da yamna chawna sijinnakhi haina su thajanari. US amadi Iran gi lana sanagi mamal tattana aka kumtauri ngasi leibasida sanagi mamal gram 10 da punna lupa chanipan da hantarakre. Middle East ta thokliba conflict asida Iran amasung US ki marakta numit 13 gi oiba ceasefire asina sana amadi silver gi mamal asi hantarakhi bani haina leibasigi maming lairaba news agency amana report tawrakli. Report asigi matung ina 24 carat chana gram 10 da hana piramba mamaldagi lupa chanipan hanthaduna malemgi kaithel da lupa 15,300 amadi silver gi mamalna kilo da punna lupa 1,700 hanthakibadagi kaithel da lupa 2,60,000 da hanthakre haina report thauri. Report asina makha tana ha US amadi Iran gi mathakta
Tha ama chupna chathaki balan aduna sana amadi silver gi mamal asi ngehak leituna aka akum naina malem gi kaithel da fangli. New Delhi da sana gi mamal asi 24 carat lupa 1,83,150 na gram chara gi mamal amadi 22 carat gold gi oina lupa 1,40,400 amasung silver na kilo amada lupa 26,000 oiri. Mumbai da 24 carat gold gi oina gram chara da lupa 15,300 amasung 22 carat gold gi oina lupa 1,40,250 amadi silver gi oina kg amada lupa 2,60,000 kaithel da fangli haina report asina makha tarakli. Churasanpur security force na kuki ani popi maru amadi khulai ge kona na phagat pangam khre Churasanpur district ki tongan basing gi saruk sing da umang kokthok tuna district adu tukundari ba kuki jokang rup sing lenga ki wafam bu thawai usitna popi pambi sing thari hai basi he na mayek senglakdi ngarang security force ki kangbu na Churasanpur district ki Churasanpur police station na kona ba ti Bengal da security force ki kangbu na thium ba gi thabuk sa thabada motor vehicle check post da lambi da lakpa gari sing check to bada thabuk sa thabada DI vehicle ani registration number NN01AF 6832 amadi MZ01AC 9716 asi check to bagi thabuk sa thabada kuki gi miyo ani nongmai amadi popi maru sing kona na phagat pangamle pharaba miyo ani adu sandel gi sakpi karong sarang tampak da gi hojik na Churasanpur gi thingkang phaida leiba lejakai hawkip sahi kuntragani thoi amadi Churasanpur bi tuisom jang village tagi lunko hawkip sahi nipu kawi makui ani dagi semdok laba carbine amam 9mm gi pistol ama serang khaw kuntraga taruk ta haftanu purak popi maru kg lising amaga sanipan mobile handset ani ID vehicle ani fagat le hairi